Delhi da suontana lehaukiba hanagi Minister N Biren halakli. BJP gi MLA punamak punsinduna Manipur ing tapa hanjilangnaba hotnaminanaba yamna maruoiba mifamni Biren. Tha asigi taraga marida Delhi da leiba BJP gi National Head Office ta pangtokpa BJP gi mifam saruk yanaba High Command khangalakpadagi Manipur gi BJP gi MLA khudimak Delhi da mifam yauraba matung hanarakhrabasu Delhi da makhatana lehaukiba hanagi Minister Nongthombam Biren ngasi Imphal da halakre. Center ki lusingba singa BJP MLA singa wari sanakibadu afaba maikai romda laktuna puna thabak tawminaba athuba matamda hanagom assembly hingat handuna sako thaurang sing paikhatnaba khanaki haina hanagi CMN Biren phongdokri. Imphal International Airport ngasi thunglabaga paumi singa unabada N Biren hai handak Delhi da pangthokiba mifamadu yamna mai pakpa mani. Mifam aduda Manipur gi oina BJP MLA kunthraga tret laibigi manungda MLA kunthraga mari saruk yaki yaudaba singadugi manungda ani amana masa hospital da layengduna laibaduga amana yumgi ahal leitabigi paulakpadigi Delhi dagi khudak da hankibana yaubangam kitabani Manipur irang tholakliba sida muknariba kanglup animaki MLA sing tungan oirabasu BJP gi lusingba singa Manipur issue sigi matana wari kerak hanak sanakre sanaba lekre masigi mathakta nakal animaki civil society organization singsu Delhi the Ministry of Home Affairs ka category sanaba lekre adubo handaki BJP gi mifamasidi kanglup animaki yauna Manipur gi BJP gi MLA kudimak saruk yaki BJP gi National General Secretary BL Santos amasum North East in charge Dr. Sambit saruk yaduna pangthokiba mifamadu maru oina BJP gi lairibi MLA punamak punsinduna Manipur ing tapa hanjilangnaba hotnaminabagi yamna maruoiba mifam amani tasengna mifamadu chauna mai pakpa amani hainasu Nongthombam Biren phongtoki panba yabadi sit humfu laiba Manipur Legislative Assembly da BJP gi MLA kunthraga tre lairagasu party gi state unit manungda mase tanabana popular government ama semba ngamdana lakpani maru oina community oina nakpak tanaba madi lusingba khanbagi matang yanadaba laibanani samna hairabada speaker thokchom seitrabata ga nakna satminaba lusingba singna N Biren gi authority bu phone singnaba laibagi mathakta Kuki MLA taragi manungda BJP gi MLA teret yawba asina BJP state unit manungda mayi salakhibani Kuki organization singi maikaidigi Kuki gi BJP MLA sing lengak sembada yaudana ba pressure pibaga loinana separate administration demand tawribani amaromna tarani thuisuba Manipur Legislative Assembly ki matam kumza English ngani ga kunga taret ki March thada loigadabana matam nakshalaklaba phawba lenga ama semba ngamdaba sina mathangi mikhal BJP gi MLA sing maithi haugadra haibigi mi paiba lairibani haukibi irai numita hanagi Minister Nongthombam Birena BJP gi High Command Manipur gi BJP MLA sing Delhi da laknaba khangalakpa laire dubu kari agenda gi no haibidi formal oina pau phaunaba laiti aikoina sapsana kari gi kaurakpano haiba khangdi adubu Manipur da lenga ama semnabagi matangna khannanaba oiramba yai haina marfuga taruk suba nupi lan ningsing thauram gi nakal da permission hangbo hang N Biren phongdokhibani Helicopter drone phawba sizinaduna Heirok mamang singda asobo operation chatakri Heirok to oina operation chatharakli bisi irang thoknaba sinbani Heirok apunba club Koki khulai paiba singna turubung maikaida akan mamongna landa chatharakpagi thaudok thokraba matung lamdam sigi miyamna Koki khulai paiba singi mathakta akan ba military crackdown chathanaba demand tawringi serakta ngasi Heirok maikaida masing yamlaba security force sing sangsilaktuna Helicopter drone phawba sizinaduna asobo search operation ama chatharakri Thawong asimak irang thokna pasinbani makatana security force leithaduna operation chathaba yaro hena Heirok apunba club ki maikaidi ki phongdorakli Handak Susampur amadi Bisnupur district anigi tainaba mafam singda Koki terrorist na bomb yauna namai kapsinduna misa miyam ki mathakta akan balanda satakhraba matung miyamna Koki terrorist ki mathakta military crackdown sathabiyu haina lauring serakta security force na Heirok ta asoba search operation sathaba horakibani operation adu Thawbal district ki manung sanba Heirok mamang singi akoibada ngasa yukta gyawkibani search operation adu masing yamlaba state amadi central security force sizinabagi mathakta helicopter drone amadi Casper phawbu sizinaki masigi mathakta
Bera Commando-singsu operation asida yawnaba software holakpagi mami taki. Haujiksu makhatana masing yamlaba security sing leithaduna thibu humbagi thabak chathari hari. Haujik phawbigi oina hiramasigi matangna official oina lakthokpa leitri mifami pungi pawsu phangdri hari. Amaramda lenga ki thawong asu Heirok ki miyamna kana yaningdaba phongdokri. Hiramasigi matangda Heirok apunba club ki advisor M Rameshona hai. Lan lakpagi mawongda helicopter amadi drone phawba sizinaduna Heirok Mei kaidu operation chathaduna miyambu aki akhang pibigi thawong asi yaningdi. Handakta Kuki terrorist turubung Mei kaida bom amadi nomai kapsinra landaki ba mafamduda operation chathaduna sienari besing phabagi muhut santi oina leiriba Heirok to operation chatharakpa sidi irang thoknaba sinmani. Loinana Heirok part 3 gi mafum khrada hui yauna thibu humigi thabak chatharambadu kari karamba singnaba leibano miyamna khangadabani. Turbungi thawdo adu Heirok miyamna chatakhibani haining libra haina hangladuna lainga ki thawong sidi Heirok miyamna singnaba pokhale masi tawbigano makatana siphai leithaduna aki khang pibiragana hi. Kuki terrorist sing serak piyu haina governor da member na bisinkri makatana landaraglabadi miyamna thengnaragani lupsing. India lengang na Manipur gi irang asing asi pabu loisindana thamlibasi kari aronbe agenda leibano haina hangbaga loinana India lenga amadi Manipur gi governor na sanariba lila amadi politics asi miyamna mek singna khangadabani makhatana Kuki singna landa satharaglabadi lenga amadi lup amataga compromise tawroi miyamna sabsana thengnaragani haina yaripok maikai gi lup singna phongdorakli Amaramda lupsing asigi maikai digi handak mitay singi matakta landarakhiba Kuki terrorist adu sairak piyu haina governor da memorandum pishinkre hari miyoema pikliba nupi masada natabali sasatpagi mara leire haina kotna lakthokre sai tarada ngairi bi nupi masa amada hanjin nupi oibigi izat mangan ki haina miyoema kotna mara leire haina lakthokre tha asigi taraga manga da final hearing sathraba matung special judge fast track special court proxo number 1 Manipur RK Memsana mara leire haina lakthokraba miyoe dudi Imphal East District ki Lamlai Police Station gi manung sanba Paurabi mayai lekai digi nongthombab Madumangol si humfuga mga apok pulay kidrab en ibohal ko bamiwemani victim gi apok pinakumza English ngani ga kungani thoi gi August tareta Women Police Station Imphal East ki o sid ayiba complaint ama toroklaba matung case asi Lamlai Police Station sinnabaga loinana excise nongthomba Madumangol complaint torakpa numit adumaki nungthil pung ani tabada pharaba matung numit marini police custody da thamdana wahang pong satharaba matung Lamlai police ki osina court miyoisi ki mathakta charge sheet ama thangalaba matung case thaporkhibani victim oirabi nupi macha asina ma ki apokpi da haidokpagi haidorakpa numit adumakta da police da mamana complaint adu torakhibani thigatpagi thabuk sathaba matam aduda victim masana phungdorakpagi matung ina hairiba miyoisina yumgi miyoy leitabagi tanja loroga makpu kumza English ngani ga kunga mathugi October masum November thada nupa asigi phamungda pusilaga kyarak hana izat mangan ki haiba khamngamki madugi matung ina victim asi matam aduda medical checkup na singba punamak tawki matam aduda police na nongthomba Mudumangol bu puthokiba magistrate aduna child welfare committee Imphal East ki chairperson dasu report ama thaduna victim oiraba nupi macha asigi yumna satana darkar laiba action sing lawinaba khangan khenas orders ta phali Indian Army na turbung maikai gi miyam ngak sengani hana thajaba pikre India lengana state administration ga coordination laina thabak tawduna peace process ki thabak yang sinbiyu biren tha asigi taraga taruki numidang na Kuki khulai paibising na turbung gi khunja sing na bom amadi numai kapsilaktuna aki khang pirakhiba thawdo du Indian Army Gorkha Regiment gi kangbo mana turbung na sangsindra mafam adu gi khunja sing ngak senbagi thabak lokhalakpada hanagi minister nongthomam Biren na thagapa phungdorakli X ta thagalak pa warol amada N Biren na Kuki militants in attack sa tharakpagi aki akhang nanglaba turbung gi khunja sing Indian Army Gorkha Regiment gi kangbu na ngak senbagi thabak lokhalakpabo apian ba madi thagat pa phungtokpaga loinana asiguma thorang asina local miyam gi akiba ko hanba amaga thajanadabagi sang hanthan ba madi ungkhanaba sing nem than ba ngamgani habagi thajabasu thamlakli nakal amaramda animaki misa miyam ngak senbagi thabak sing lokhat darkar roi maraksida nakal punamakta lairiba khulai paiba element sing makhatana lehalabadi santi purangna bu honaba apan oigadaba na makoibu masak khangdolaga khulai thadok hanabasu mathok tai hena phungdorakli asiguma thorang lokhalakpa asina thajaba manghandaba ground situation neda taba ohenba ngamgani government of India na state administration coordination laina thabak tawduna peace process ka thabak yangsin bi hainus N Biren na phungdokhi hari